ꯃꯄꯨꯡ ꯐꯥꯔꯕ ꯊꯧꯔꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯅꯥꯎꯔꯦꯝꯒꯤ ꯃꯃꯜ ꯂꯩꯔꯕ ꯋꯥꯍꯩꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯌꯥꯝꯅ ꯐꯖꯅ ꯄꯔꯤꯡ ꯆꯨꯝꯅ ꯃꯄꯨꯡ ꯐꯥꯅ ꯌꯥꯝꯅ ꯃꯆꯥ ꯇꯥꯅ ꯁꯨꯒꯥꯏꯅ ꯋꯥꯔꯤ ꯂꯤꯕꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯡꯒꯠꯆꯗꯧꯔꯤꯕ ꯂꯤꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤ ꯁꯤ ꯌꯥꯝ ꯁꯝꯄꯠꯅ ꯑꯣꯖꯥ ꯕꯤꯔꯦꯟꯖꯤꯠꯀꯤ ꯑꯗꯨꯝꯅ ꯃꯆꯥ ꯇꯥꯅ ꯁꯦꯝ ꯁꯥꯗꯅ ꯑꯩꯅ ꯍꯥꯏꯕ ꯉꯝꯒꯗꯕꯁꯨ ꯂꯩꯇꯦ ꯌꯥꯝ ꯇꯦꯟꯅ ꯈꯔ ꯈꯛ ꯍꯥꯏꯖꯒꯦ ꯑꯩ ꯏꯁꯥ ꯍꯥꯃꯣꯝ ꯇꯅꯨꯕꯥꯕꯨ ꯑꯗꯨꯕꯨ ꯑꯩ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯁ ꯇꯅꯨꯕꯥꯕꯨ ꯁꯤꯡꯍꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯁꯨꯝꯅ ꯂꯩ ꯑꯗꯣ ꯑꯩꯁꯤ ꯍꯧꯈꯤꯕ 2022ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯑꯩ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯥꯛꯈꯤꯕꯅꯤ ꯋꯤꯠ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥ ꯍꯥꯃꯣꯝ ꯅꯥꯅꯥꯆꯥ ꯏꯃꯧ ꯅꯨꯄꯤ ꯍꯥꯃꯣꯝꯒꯤ ꯑꯣꯄꯤ ꯏꯁꯨꯁꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯁꯤ ꯌꯧꯕ ꯐꯥꯎꯕꯗ ꯂꯩꯃꯤꯟꯅꯔꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜꯂꯣꯏ ꯑꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒ ꯏꯄꯨꯔꯨꯞꯀꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯃꯌꯥꯝ ꯑꯃꯒ ꯄꯨꯟꯁꯤꯟꯅꯔꯒ ꯇꯥꯟꯅꯔꯒ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯇꯥꯅꯤꯡꯉꯝꯒꯅꯤ ꯈꯪꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯁꯤ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯦꯁꯤꯌꯥꯗꯒꯤ खरा थापना लापना लेख्रबा लमदम अमा ओइबनिना करमायना लेरिनो मितेगी चक्चा इनात न चिंगबा ngak libra करमायना तौबनो पंखन खनबिरंबे याय अदु अइसु खलंबनी अमेरिका दा इसा सिंग लेरिबा करमायना लेरिबा हाइबसे जाम खलमी अदु अखोइना 2022 दा अमेरिका न्यू यॉर्क लाखलबगी मतुंगददी अखोइना बांग्लादेश मितई इपाइचा इसिनाउ लेरिसिंग मणिपुर इसेनाउ इपाइचा लेरिबा मयांका थोदोप खेनबा लेते अदुबु खेनबा हारिसि अखोइगी इसिंग नुंसितगी हौना खरादि अदुम खेनबा हौरे मणिपुर एशिया नुमित थोलपा मतमदा सोमदा नुमित तारकवा मतम ओय खेनबसे अइंग असादा मुख खेनरे असुमना मयामना खेनै मरम अदुना मितै सिंगसी न न्यू यॉर्क ता लेरिबसी अमगा युम अमगा अखोगी एशिया दा इंडिया दा मणिपुर दा बांग्लादेश दा लेकाय सागै क्या तंग पुन्ना लेमिनबदो मधु किसु कितंग ओना तैनबो ओइना थोई युम लेनरी बसिंग मागी खुदोंग चाबा फंगमा मफमदा रेंट लेबा नत्रगा मसागी युम लेरगा लेबा अदु सिंदो नमरम ओरगा मयाम पुन्ना लेकाय अमदा तामिनबा हाबितो मधु खितंग ओइदरे मसी कनाडा दा लेरिबा अतोप यूरोप दा लेरिबा मखोइसिंजु अदुगुमना लेबा ngakतनी मणिपुर दा बांग्लादेश दा असम दा त्रिपुरा दा लेकाय परेंग नायना मितै ngakta मितै लोन नतना अतोप लोन अमा चंगबगी ngangbगी खुदोंग चाबा लेतबा मिरोन ngangnadaba मीगी मनाटसु चत्तबा अदुगुम्बा मयामदो सिददी खितंग दि ओनरे अदुबु युमदा लागदी अखोइगी पोक्नफम लमदम बांग्लादेश दा मितै सिंगना लेरिबिदो
मितेगी मिते जुमजाओ मितेगी जुमसारोन अदुगी मतुंगिना लेबदो अदुमगा खितंग खेनरे अदुबो युमदा चंगागा युमगी युमदा अखोगी युमलाई लाटवा खुरंबा अयुक्की युमलाई खुरंबा चलमदाय थोलमदाय दा युमलाई खुरंबगा थोकवा अदुसिंगदो सिदसु अदुम चनई न्यूयॉर्क तसु अयामना लोइना लाई खुरमी मागी थोकवा अदो थोदोपा कनो तौते याम खेनबा लाइनिंगी मतंगददी थोना लेते हाइबबो हुदी सनामही लाइनिंग चटपा गौर चटपा खेनबदा अनि दुखा खर खेनै वायरस अखोगी युमलाई लाटपा जुमलाई खुरंबा चलमदाय खोलमदाय दा खुरमगा थोकपा अदुगी कनागुम्बा मरुमा पिजाना अइंगोंदा हंगपा जावी अमेरिका दा मितेगी चिंजाक चाबा फंगब्रा खोटपरा गायना हंगपा जावी अदु अइना हाय लोइना फंगी सिदा फंगदबा थोदोकना लेते अयाम लोइना फंगी अदु अइना हाइजनबसु नते असिदा न्यूयॉर्क दा मितेसे अइना चारकपमा मसिंग थीबा अमेरिका दा बांग्लादेश तगी लाकपा मितेसिंगसे चावराना मी चामा चामा हाइना लौबा जारे आंगांसिंग अखोगी स्टूडेंट वीसा दा लाकपा अदुसिंगदुगा पारगदी चामा नत्रगा चामा खितंग एक्सिट ओइरंगदरा अदुआइदुदा लई एक्यूरेट ओइना छात्रसिंग महिरोइसिंगदी तानारुबा हंगनरुबती लेते अदो हौजिक मितेसिंग थापना लेरगसु अदुगा याम इंगबा मतम ओइबनसु मयामसे पुनबगी खुदोंचाबा खितंग लेते याम काहेना इंगबनिना अखोइना इंगधमगी चही अमदा था तरे निपान सिदी अदुम युमदा हेमबदबा थबकी थोकनारगा माय गारीदा चलगा गारीदा हंजलागा युम इमुंग मनुंगदा लेबा अदुंगतनी अदुगा सामारगी मतमदा मितेसिंग 2001 गी अदुआइदगी अइना पाव हंगबदा 2001 गी दुआइदगिना अखोगी मिते में आए अखोगी कनो अखोगी मितेगी निंगोन चाकौबा सी 2001 नते 2004 दगी मितेगी निंगोन चाकौबा सी असिदा हौरे अदुगा अखोइना 2022 दा लाबई मतुंगदा आई 22 3 4 5 आई मरीरक निंगोन चाकौबा जाउजरे याम फजना अखोगी लेरिबा इचिनाव पिबासिंगना सिलांगगा इमाई बेन निंगोन सिंग मयामदुबु पुन्ना चामिना थमिनारगा फिरोन तंबा खोटपा अखोई बांग्लादेश दा मणिपुर दा अरेबसिंगना यामना चावना पोचै तंबा अदुगी चनबीदुदी अमेरिका दा लेत्री यामना हेंजन्ना मीना पुथांग मोइदबगी याम चावना पोट तंबा खोटपदुदी लेते अदुबु फिरोन खरा खरा ngamjaba inatki hona bini haidana akoigi kari thadano akoigi ningon chakoba se yangai gi nini panba yangai gi nini panba ase adum chahi kudiki latana pangthoi aduga samargi aina nasai lijaramba ingba khitang pharakpa akoigi samar se changkalakpa tha ahum mari mok akoigi mitei mayam se mapanda khitang thokpado nungaira banina mapanda thoga parta punpham se magi yum amada chatlaga mayam se punna phambasu chandabanina park to oina mayam se phaminei aduga asidagi
ꯃꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯀꯜꯆꯔ ꯃꯔꯥꯠꯇ ꯂꯨꯞꯈꯤꯗꯅꯕ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯕ ꯏꯅꯥꯠꯄꯨ ꯅꯨꯡꯁꯤꯕ ꯇꯨꯡꯒꯤ ꯈꯟꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯝꯃꯔ ꯂꯥꯛꯄꯗ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯄꯥꯔꯛꯇ ꯄꯨꯜꯂꯒ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯕꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯉꯥꯡ ꯍꯥꯏꯔꯤꯁꯤ ꯀꯣꯂꯦꯖ ꯇꯝꯕ ꯁꯥꯇ꯭ꯔ ꯐꯥꯎ ꯌꯥꯎꯔꯦ ꯃꯈꯣꯏꯅ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯃꯤꯁꯤ ꯑꯗꯨꯒ ꯄꯤꯛꯏꯕ ꯑꯉꯥꯡꯗꯒꯤꯅ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯏꯔꯤꯕ ꯊꯥ 3-4 ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯁ꯭ꯀꯨꯜꯁꯨ ꯂꯦꯞꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯉꯝꯗ꯭ꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯃꯅ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯅꯔꯛꯄꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯔꯒ ꯍꯟꯖꯟꯕꯤꯅꯤ ꯑꯗꯣ 2 times ꯄꯥꯔꯛꯇ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯤꯅ ꯌꯦꯟꯊꯣꯛꯅꯔꯒ ꯀꯅꯥꯅ ꯀꯔꯤ ꯃꯊꯦꯜ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯐꯥꯎꯅꯔꯒ ꯃꯦꯅꯦꯖ ꯇꯧꯔꯤꯕ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯈꯣꯏ ꯌꯦꯟꯊꯣꯛꯅꯔꯒ ꯃꯗꯨꯁꯤꯡꯗꯨ ꯄꯨꯈꯠꯂꯛꯑꯒ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯑꯗꯨꯒ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯕ ꯁꯤꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯏ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯌꯥꯝ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯥ 3 ꯈꯛꯇꯪ 4 ꯈꯛꯇꯪ ꯁꯥꯕꯒꯤ ꯇꯟꯖꯥꯗꯨ ꯂꯩꯕꯅꯤꯅ ꯍꯥꯏꯔꯤꯕ ꯊꯥ 3-4ꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯠꯇ ꯂꯠꯇꯅ ꯃꯗꯨ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯆꯠꯊꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯅ ꯂꯤꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯑꯣꯔ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯦꯒꯤ 2023ꯒꯤ ꯃꯦꯒꯤ ꯗꯦꯠ 3ꯗꯒꯤꯅ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯀꯔꯝꯍꯥꯏꯅ ꯃꯈꯣꯏ ꯂꯩꯔꯝꯒꯅꯤ ꯑꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤꯕꯗꯣ ꯊꯥꯞꯅ ꯂꯩꯔꯒ ꯃꯌꯥꯝꯁꯤꯅ ꯑꯟꯊꯣꯛꯅ ꯋꯥꯔꯝꯕꯅꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯊꯪꯅ ꯊꯪꯅꯅ ꯄꯥꯎꯁꯤ ꯇꯥꯕꯒ ꯃꯌꯥꯝꯁꯤ ꯅꯨꯡꯉꯥꯏꯇꯗꯅ ꯐꯝꯅ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯁꯤ ꯁꯦꯟ ꯊꯨꯝ ꯈꯥꯏꯒꯠꯂꯒ ꯑꯣꯖꯥ ꯕꯤꯔꯦꯟꯗ꯭ꯔꯣꯅ ꯉꯁꯥꯏ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯅ ꯄꯟꯕꯤꯈꯤꯕ ꯍꯃꯝ ꯅꯥꯅꯥꯆꯥ ꯍꯥꯏꯕꯗꯨ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯟ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯁꯨ ꯄꯨꯏ ꯍꯧꯖꯤꯛꯁꯨ ꯄꯨꯔꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯥꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯤꯟꯕ ꯈꯣꯠꯄ ꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯒ ꯑꯣꯖꯥꯅ ꯂꯤꯕꯗꯁꯨ ꯂꯣꯏꯅ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯗꯣꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕ ꯃꯌꯥꯝ ꯂꯥꯟꯖꯦꯟꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯔꯥꯞꯄꯗꯒꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯀꯌꯥꯇꯪꯗ ꯆꯣꯏꯖꯥꯏꯅꯅ ꯆꯣꯏꯊꯣꯛꯅ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯣꯖꯥꯈꯣꯏ ꯃꯌꯥꯝꯅ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯤꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯌꯥꯝ ꯌꯥꯡꯅ ꯍꯧꯖꯤꯛꯀꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯤꯄꯜ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯁꯤꯡ ꯂꯥꯟꯖꯦꯟꯅꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡ ꯊꯨꯡꯗꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯣꯖꯥꯈꯣꯏꯅ ꯑꯅꯛꯄꯗ ꯂꯩꯕꯅꯤꯅ ꯑꯣꯖꯥꯈꯣꯏꯅ ꯐꯖꯅꯕ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯌꯥꯕ
ꯑꯣꯖꯥ ꯍꯣꯏꯗ ꯆꯦꯟꯕꯤꯅꯕ ꯅꯣꯝꯕꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥ ꯍꯣꯏꯗ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯁ꯭ꯇꯦꯠ ꯀꯌꯥꯗꯪꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯄꯨꯡ ꯏꯁꯩ ꯖꯒꯣꯏꯗ ꯅꯥꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗ ꯄꯨꯝꯅꯃꯛꯅꯗꯤ ꯂꯣꯏꯅꯗꯤ ꯄꯨꯡ ꯏꯁꯩꯗ ꯍꯩꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯤꯇꯩ ꯈꯨꯗꯤꯡꯃꯛ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯛꯅ ꯑꯉꯥꯡ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕꯒꯤ ꯈꯔ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯗꯤꯡ ꯍꯥꯏꯅ ꯃꯈꯨꯠ ꯀꯣꯜꯍꯟꯅ ꯁꯥꯟꯅꯕ ꯑꯉꯥꯡ ꯂꯛꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯁꯤꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯨ ꯄꯤꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯀꯔꯤꯗꯒꯤ ꯖꯒꯣꯏ ꯁꯥꯅꯤꯡꯕꯒꯤ ꯖꯒꯣꯏ ꯁꯥꯍꯟꯅꯤꯡꯕ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡ ꯃꯄꯨ ꯃꯕꯣꯛ ꯑꯣꯏꯕꯁꯤꯡꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯁꯤꯡꯗꯣ ꯂꯣꯏꯅ ꯂꯩꯅꯩ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯁꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯊꯧꯔꯝꯗ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯒꯨꯝꯕ ꯏꯁꯩꯒꯨꯝꯕ ꯑꯗꯨꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯏ ꯑꯣꯖꯥ ꯍꯣꯏꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯁꯤꯗ ꯂꯥꯏꯔꯦꯟꯖꯝ ꯖꯒꯟꯅꯥꯊ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯃ ꯂꯩ ꯃꯍꯥꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯄꯨꯡ ꯇꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯡ ꯌꯩꯗꯅ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯃꯧ ꯑꯣꯏꯕ ꯀꯌꯥꯇꯪꯁꯨ ꯃꯁꯥꯅ ꯍꯥꯟꯅꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯖꯒꯣꯏ ꯇꯝꯃꯛꯄ ꯍꯩꯔꯛꯄ ꯏꯁꯩ ꯇꯝꯂꯛꯄ ꯍꯩꯔꯛꯄ ꯃꯈꯣꯏꯁꯤꯡꯗꯨꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯇꯪꯗ ꯃꯤꯇꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯇꯕ ꯑꯇꯣꯞꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯑꯁꯤꯗꯒꯤ ꯂꯣꯀꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯃꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯏ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯅꯥꯠ ꯃꯤꯇꯩꯒꯤ ꯏꯁꯩ ꯖꯒꯣꯏ ꯃꯈꯣꯏꯅꯁꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯣ ꯃꯊꯪꯗ ꯍꯧꯖꯤक ꯂꯥꯛꯀꯗꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯐꯖꯍꯟꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯍꯟꯁꯤꯡ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯗ ꯇꯝꯕꯤꯕ ꯁꯥꯍꯟꯕ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯍꯟꯕ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯆꯤꯡꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯕꯥꯔꯠꯗꯦ ꯑꯁꯤꯒ ꯕꯥꯔꯠꯗꯦꯁꯤ ꯑꯌꯥꯝꯕꯒꯤ ꯕꯥꯔꯠꯗꯦꯁꯤ ꯑꯣꯕꯖꯥꯔꯕ ꯇꯧꯏ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯅ ꯕꯥꯔꯠꯗꯦꯗ ꯖꯒꯣꯏ ꯁꯥꯕ ꯈꯣꯠꯄ ꯀꯦꯛ ꯀꯛꯄꯒ ꯂꯣꯏꯅꯅ ꯑꯗꯨꯁꯨ ꯇꯧꯗꯕ ꯅꯠꯇꯦ ꯑꯁꯨꯝ ꯇꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯩ ꯏꯁꯥꯃꯛꯅ ꯌꯥꯝ ꯐꯖꯅ ꯁꯤꯔꯤꯌꯁꯂꯤ ꯈꯟꯖꯕꯁꯦ ꯑꯁꯤꯅꯤ ꯃꯤꯇꯩꯁꯤꯡꯁꯦ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯁꯥꯝꯅꯆꯤꯡꯕ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕꯁꯤꯡ ꯃꯌꯥꯟꯃꯥꯔꯗꯁꯨ ꯈꯔ ꯂꯩ ꯃꯤꯇꯩꯁꯤꯡ ꯑꯗꯨ ꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯇꯥꯊꯔꯛꯄꯒꯤ ꯃꯃꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯂꯦꯝꯒꯤ ꯃꯤꯇꯩ ꯇꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯟꯊꯅ ꯎꯖꯩ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯁꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯌꯥꯝꯃꯟꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯅꯥꯕꯨ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯍꯛ ꯑꯣꯏꯕ ꯄꯨꯔꯛꯄ ꯌꯥꯕ ꯂꯣꯐꯨꯜ ꯑꯣꯏꯅ ꯂꯤꯒꯦꯂꯤ ꯄꯨꯔꯛꯄ ꯌꯥꯕꯁꯤꯡ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯈꯟꯅꯩ ꯌꯥꯝꯍꯟꯅꯤꯡꯕꯗꯒꯤ ꯑꯗꯨ ꯌꯥꯝꯍꯟꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯅꯤꯅ ꯑꯃꯦꯔꯤꯀꯥꯗ ꯃꯤꯇꯩ ꯃꯁꯤꯡ ꯌꯥꯝꯍꯟꯅꯤꯡꯕꯗꯨꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩꯒꯤ ꯃꯁꯤꯡ ꯌꯥꯝꯍꯟꯅꯤꯡꯉꯝꯒꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯁꯤꯡ ꯌꯥꯝꯍꯟꯅꯤꯡꯉꯝꯒꯅꯤ ꯃꯁꯤ ꯂꯣꯏꯅ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯆꯩꯅꯥꯁꯤ ꯐꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯁꯤ ꯃꯥꯂꯦꯝꯗ ꯁꯔꯚꯥꯏꯚ ꯇꯧꯕ ꯌꯥꯒꯗꯒꯦ ꯃꯤꯇꯩꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯁꯔꯚꯥꯏꯚ ꯇꯧꯕ ꯍꯤꯡꯍꯟꯕ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯟꯕ ꯌꯥꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯃ ꯃꯌꯥꯝ ꯃꯇꯥꯡ ꯆꯥꯅ ꯃꯇꯝꯗ ꯈꯟꯅꯕꯗ
saruk yabinaba khanabiu haiba wahaisima thamjage aduga oja Birendrajit na chingba ngasi akhoi live program tabiriba jengbiriba khudimaki imeng chingsinjari ai isama Bangladesh tagini aina saisomo panjakre adu aidi huji yumda Bangladesh ki yumda chauba memorial akoi ipagi maming chauba kawi aduna chauba memorial Manipuri intellectual property museum haidana museum ama tawthai asida Manipuri or Mitei tagi nat ki oiba pochang sing thami maramaduna atopa community ki pochai thamde maramaduna as a global first community based museum ni ana mayamna singthabi ahi singna akogi Bangladesh ki kangi intellectual copyrights ki Kabi Muhammad Nurullah Bangla Academy ki DG Oibiramba handakti chakhi be chahida retired hoy hai do mahna maki speech da mana koi ki museum ki inauguration tawba 2007 the mana wangang bada global first community based museum ne na mana hibi aduna ina sila wafama se thangatchabadi mitei gi ariba pot kana gumbagi khangna chanaba marimata gi manakta anakpada khangna chanabada leiragadi akoigi tungi generation gi damakta museum sida aikona preserve tawba yanaba mayamna matheng pangpinaba mayamda ina nolukna ningsingjari aikoigi mayamgi mitei gi oiba saktak nanaba aikoigi khudong jaba ma museum sidagi akoi atopa maigi dagi khudong jaba launaba honaba aduna itop tope aduga akoigi malemda mitei akoise adugumba community amakakni haibado museum gi through da aikona saktakpagi khudong jaba se laumina si aduna mayamna mateng pochang mateng pangbiraknaba ariba pot karigumbada pangbiragadi ana mayamda ina sinan sigin holopo haijima thamjari ataidi atai kariyana kano tawni aikoigi oja Birendrajit na maruona aikoigi warising loina jawkhre adu amakhaktang aina roibada aikoigi haukiba 2023 gi June gi date kun mathoi the UN office New York ta asida akoina New York ta leiba mayam koi khara sarana mi kunsa mo oiramgadra nipu mo oiramgadra I nasin kawre akoi chale matamdo aisu hakchang khitang nuaitaba matamni adu orgasu India ki Prime Minister lakadaba amasung Manipur da hujik oiriba Irang gi awaba nangiba thodok asigi akoina play card pairaga akoina khongjang ama chang chatkadabase ai hakchang nuaitrasu ngamnaba ai participation tawni yauni chakani haidra aisu chacharui yamna nuaitaba pendaba adugumba thodok amani asi ngasigi Manipuri Mirror gi manga suba mapok kumon gi yamna maman leiraba tung koina wari na gadauriba tungi generation na wari lina gadaba fidam na gadaba adugumba ngasigi manga suba Manipuri Mirror gi mapok kumon gi thoram sida aikoigi lanjena dana leiriba 2023 gi May 3 dagi
ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯤꯇꯩ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯪꯗꯨ ꯂꯩꯇꯥꯕꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯑꯣꯏꯍꯟꯅꯕ ꯂꯥꯏꯅꯤꯡꯊꯧꯗ ꯊꯧꯅꯤꯖꯔꯒ ꯑꯩ ꯁ꯭ꯋꯥꯏꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ